Manipuri Wari. Click the subscribe button and press bell icon to know latest new videos. Prakash magi kada tamna famdare famungda aduga firol hongdoe mamana pakhatana kaurei ibungo nangbu kaidawino haiba nakhongdo ima yengese mamana yengbadadi magi khuruda pongkhatpado urame mamana se kaidawbuda tawrino hayoba pom laga laise Prakash sor sang hondoe aduga ima ai ngasi halakpada aina tongba gari do aduga atopa amaga thengaina bani aduda yashin gibani mamana ima di mangle dana karaida soke taidi gari dudi kamai tawre mi taidi ima kasu aso apan yaude da gari do hapet matai di khara di soe misu thina sokpa mata yaude da ekoi ma sidi pakhali male ai kesuk tawroye Mamana angauba pakhatadi kainu gari accident tawragabu noina di khangoi mama mapana masagi kem wajage do noisu hengwai nayum palakanda khanglakani ima yarese ai ngaik to pothagi mamana fare potharo dudi horen ima higage biragese asumna masana pothakrabada mamado mathwai wabdu phakre nungsinaba khuding thungnagani haiba leite adubu thamoi sing nusiba kanagi mafamdadi matam chuppada mami targa lehawe akangba marbumigi lengoi thakta taba mamidi nongma soidana mutkiba yai adubu thamoi sing nusiba amagi thamoida takiba mamidi nungju kayana samlabsu koktana lehogani kuiraga mayek senglakpani masibu asengba nungsiba nattabara hainaba lei nungsibagi atopa magundi kathokpani thamoi sengna magidama kathokpa ngambasisu nungsibani matam kharagi tungda Prakash amadi nungsigi marakta apam nungsigi sang wangkhalakki nungsi mayum thadoktuna atopa mafamda leiba taki magi mamagi quarter da matam khara coaching tawbagi chathok chesin farak tai haiduna langjingda leiba army quarter dani nungsi mafam masida lerega school coaching loina chatlami nongma Prakash ka unaba mada nungsigi maithongda hainadaba manba ama urami numito makoyani marei kharasu tawnaki bazar da unabani summi anarakpadagi makoyani gari tonglaga punna langminai waga mata ngangnade ngayaki matung langjing yaure gari dagi kumthare nungsina asumna haire sauba fadribo ai changlage quarter da yarabo Prakash yam changinglaba natro yare changkro aidi sida dum lefaurage nungsina yare ba sauba faroba nang sida lepaga ai kamaina changkiduino asumna wari sanaraga tapna chatlami amana mabu khambannabagi ngayaki saunabani sum lakpana army quarter gi gate maya da yoshilai lambi gi matai amada makoyani leminarami nungsina hairei ngasidi aigi khudangse nang karimtat iraroidro si hairga makhutto
ꯄꯤꯔꯝꯃꯤ ꯏꯀꯥꯏꯅ ꯄ꯭ꯔꯀꯥꯁꯇ꯫ ꯄ꯭ꯔꯀꯥꯁ ꯃꯥꯅ ꯆꯠꯄꯗ ꯍꯦꯛ ꯍꯦꯛ ꯄꯨꯕ ꯔꯦꯗ ꯄꯦꯟꯗꯣ ꯂꯧꯊꯣꯛꯑꯒ "ꯅꯃꯤꯠ ꯎꯏꯁꯜꯂꯣ ꯑꯗꯨꯗꯤ" ꯍꯥꯏꯔꯒ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗ "ꯑꯥꯏ ꯂꯚ ꯌꯨ ꯅꯨꯡꯁꯤ" ꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯒꯗꯧꯔꯦ꯫ ꯅꯨꯡꯁꯤꯅ "ꯑꯗꯣ ꯑꯩ ꯆꯪꯂꯒꯦ, ꯄꯨꯡ 2ꯗ ꯒꯦꯠꯁꯦ ꯂꯣꯜꯂꯦ, ꯍꯦꯛ ꯍꯦꯛ ꯇꯥꯒꯗꯧꯔꯦ ꯄꯨꯡꯁꯦ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯆꯤꯡ ꯆꯠꯇꯣꯏꯅꯦ ꯆꯥꯛ ꯆꯥꯔꯒ, ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ "ꯍꯣꯏ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ" ꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯀꯥꯁ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ "ꯗꯥꯝꯆꯥ, ꯅꯪ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯣ? ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯐꯖꯩ ꯌꯥꯝꯅ, ꯌꯦꯡꯃꯤꯟꯅꯁꯤ ꯏꯕꯥꯅꯤ, ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ." ꯄ꯭ꯔꯀꯥꯁ ꯊꯣꯛꯂꯛꯀꯦ꯫ ꯄ꯭ꯔꯀꯥꯁ ꯐꯣꯟ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯊꯥꯕꯜꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯗꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯇꯩ ꯅꯨꯃꯤꯠ ꯑꯃꯠꯇ ꯅꯠꯇꯦ, ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯅꯤ꯫ ꯅꯨꯡꯁꯤꯅ "ꯗꯥꯝꯆꯥ, ꯊꯥꯗꯨ ꯌꯦꯡꯉꯨꯅꯦ, ꯐꯖꯗ꯭ꯔꯥ?" ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯁꯤꯁꯨ ꯅꯨꯡꯁꯤꯀꯣ꯫ ꯄ꯭ꯔꯀꯥꯁ ꯑꯩꯁꯨ ꯎꯏꯌꯦ ꯅꯨꯡꯁꯤ, ꯑꯗꯣ ꯏꯕꯥꯅꯤ ꯍꯌꯦꯡꯋꯥꯏꯁꯨ ꯑꯁꯨꯝꯅ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯠꯇ꯭ꯔꯁꯨ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠꯇ ꯐꯝꯃꯤꯟꯅꯔꯒ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ꯫ ꯗꯥꯝꯆꯥ꯫ ꯅꯨꯡꯁꯤꯅ "ꯑꯗꯣ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯁꯦ ꯑꯃꯅ ꯑꯩꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯗꯥꯝꯆꯥꯅꯤ ꯈꯜꯂꯒꯦ, ꯌꯥꯝ ꯅꯨꯡꯁꯤꯕꯣ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖꯁꯦ ꯃꯨꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯃꯍꯤꯡ ꯀꯥꯏ ꯍꯥꯏꯅꯕ ꯂꯩꯕꯒꯨꯝ, ꯅꯨꯡꯁꯤꯅꯔꯤꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯃꯛꯄ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯍꯣꯡꯈꯤꯗꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯥ ꯌꯦꯡꯃꯤꯟꯅꯩ꯫ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ "ꯅꯨꯡꯁꯤ, ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯗ ꯑꯇꯤꯌꯥꯗ ꯊꯥꯖ ꯊꯋꯥꯟꯁꯤꯡꯁꯦ ꯊꯣꯛꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥ ꯊꯋꯥꯟꯁꯤꯡꯁꯦ ꯎꯈꯤꯗꯕ ꯌꯥꯎꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯣꯛꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯃꯨꯠꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯀꯟꯕ ꯅꯣꯡꯂꯩ ꯀꯌꯥ ꯂꯥꯛꯂꯕꯁꯨ." ꯅꯨꯡꯁꯤꯅ "ꯗꯥꯝꯆꯥ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯑꯩ ꯊꯥꯖꯔꯨꯗꯦ, ꯅꯪꯒꯤ ꯊꯃꯣꯏ ꯑꯩ ꯃꯁꯛ ꯈꯪꯉꯤ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ." ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ, ꯀꯥꯏꯅꯒꯗ꯭ꯔ ꯇꯨꯡꯗ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯒ ꯀꯞꯄꯒꯤ ꯄꯤꯔꯥꯡꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ 12 ꯁ꯭ꯇꯦꯟꯗꯔꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯦ꯫ ꯑꯗꯨꯅ ꯐꯣꯟ ꯄꯥꯛꯅ ꯄꯥꯏꯅꯗ꯭ꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯈꯔ ꯍꯜꯂꯦ꯫ ꯌꯥꯝꯅ ꯅꯛꯅꯔꯝꯕ ꯃꯔꯤꯗꯣ ꯈꯔ ꯈꯔ ꯂꯥꯞꯊꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯏ꯫ ꯅꯨꯡꯁꯤꯒꯤ ꯊꯃꯣꯏ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯏ꯫ ꯄ꯭ꯔꯀꯥꯁꯀꯤ ꯃꯐꯝꯗ ꯃꯥꯅ ꯑꯣꯏꯗꯕ ꯑꯃꯗꯤ ꯇꯧꯔꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯚꯦꯟ ꯊꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯅꯤ꯫ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯥꯒꯤ ꯆꯥꯛꯊꯥꯛ ꯂꯧꯕ ꯆꯠꯄꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕ, ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯃꯨꯛ꯫